Islamic News YouTube channel Sibu like Tobio subscribe Tobio Amasung Ben Batam Nambiyo no Butala Nabagidam. Bismillahirrahmanirrahim. Ramazan gi mikup sing sanadigi soina tangi. Ai batha sigi mikup sing da Allah tabarak taala na hay thabiri ba mahaki rahmat amasung barkat mahaki thawzal punamak asigi pankhai leite amasung atai mikup sing da hay riba barkat amadi rahmat sing se Allah tabarak taala na thade. Hadis ki matung ina hai riba thasi saruk uhum thona khaidoi ahan bagi saruk rahmat kini ani suba saruk na magfirat kini aduga aroiba ahum suba saruk aroi bagi tarani asina jahannam dagi kanbi bagi saruk ni sitana tana hai riba aroiba tarani asi yamna maru oiba amasung yamna thak wangba yamna mamal leiba saruka mani maram de Allah tabarak taala na Qur'an Karim da haibiba Leilatul Qadar hairiba aroi bigi tarani sadalai Allah ki Rasul sallallahu alaihi wasallam na hidok pirami Leilatul Qadar Ramazan gi aroi batarani dalai aduga tarani adusu tumasu daba ahing singda haibadi kunga mathoi panba hingda kunga humdoi panba hingda kunga mangani panba hingda kunga tarini panba ahing amasung kunga mapanni panba ahingda sigi manungda su amaka ayamba ulamagi matta amasung sahabai kiramgi tongan ba athar singi matungina kunga tarini panba ahing sini haina launai ai bahing se isam chamba hing nati Allah tabarak taala na hai bahing seda farishta sing miyo ibn al-layli batay bang thabirei tanazzalul malaikatu war-ruh fiha bi idni rabbihim min kulli amr ai badi hai bahing seda maghrib ki matam dagi laukraga jibril alayhi salam amadi mahak luinaba farishta sing asman asda kumbirei Jibril alayhi salam na maha ki masasing sandoi amasung maha ki masasing Allah gi hukum dagi leitengi amasung malim sin bathung na koi na chale ising doi biyai kangfal doi biyai yani mafam da mak thung na chali aduga namaz solaga leramba Quran tilawat tawraga leramba zikr tasbih tawraga leramba haibudi yani makalgi ibadat tawraga leramba mi sing madubu uraga Jibril alayhi salam na salam tawi Assalamu alayka ya mu'min o mu'min assalamu alayka asumna fajr gi matam fobalai adu echina sing miyoi makal kharalai makoi da di Jibril alayhi salam na salam tawde makoi sing adu ihan bada yu thakliba nishasin riba miyoi sing eni makal gi nisa oi biyai makoy da Jibril alayhi salam na salam tawde matang da nam haraga mingon dagi tax loriba mingon dagi paisa loriba miyoy sing masagi hak natabada ato padagi nam haraga loriba matang da jadu tawriba miyoy sing isna se yamna kaman no posak sing na sigis matang da chess sanariba miyasi matang de isai nongmai ga mari leinariba isai nongmai ga instrument sing madug mari leinariba saiba kholiba miyasi matang da mama mapa na haiba indaba macha sing aiba miyoi khara sida Jibril alayhi salam na Allah gi rahmat na hay tabiba adugum ahing oiragasu Allah gi barkat hay tabiba ahing oiragasu rahmat amasung barkat ki saruk makhoi gi leite Jibril alayhi salam na makhoi da salam tawde Now sing mara masina hay bahing si hakchin na lawatai
nasi kunga tarukni panbani Ramazan gi aduga hauren magrib changsin badagi di kunga tarit ni chingani inshallah aduna hairiba ahingsi magrib ki matamdagi laukhraga hayengi fajr fawba Leilatul Qadar oigani haibagi thazabani aduna inshallah ngamliba makai Allah gi ibadat tahunanaba namaz sulhunanaba Quran tilawat tahunanaba zikr tahunanaba any makhal gi ibadat Allah bu ningjaba yaba Allah bu kauzaba yaba Allah do unsan biya thabuk sin tahunanaba kai honasi duga maru ene ikunas da khamina gada bo fam amana Leilatul Qadar gi damakta akhanaba namaz leite sini haina asumna songada bani sige sura se pagada bani sige rakat se ogada bani haiba akaknaba wafam sing leite any makhal gi namaz agona sonba yai any makhal gi nafal any makhal gi afaba thabak tawraga lelhau ba haibani hairiba ahing sigi pandam aduna namaz sonba taragasu akakna sura qadr inna anzalnahu fi laylatil qadr sikhata kakna pagani haibaleite parasu yai padrasu yai adu khwaidagi fabadi aina khwaidagi hena khutloiba aina khwaidagi marik chumna sonba gamba sura sing sonba aduna hena fai asumna ikoi ibadat tawraga lelhausi masigi onabada lambida sorokta mayam pullaga leithokpa esha gi matungda tarawih gi matungda dukanda amadi atai mafam singda pallaga leithokpa bariwate saraga leithokpa asumna tawba asi ahinga dubu masak thihanba amasung khudong chaba mangan bagi adugu mathabuk singni maroina nupi sing bazarda fi leibagi namada amadi atai yakub atalamagi namada chaliba thoiba chariba mayamasi shariata jaiz oba amal nate aduna inshallah hariba ahing sing sigi kanaba manghandana bagi damak aikoi yariba makayum da leina bahona si natraga masjid ta leina bahona si aduga Allah gi barata hunana baiko wakal tawsi Allah tabarak taala na hariba ahing sigi chapchaba kanaba barkat amsu rahmat aikoi da sarok thungan mi boisano wa ma alaina illa al bala